ꯅꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯀꯩꯅꯣꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯌꯥꯎꯔ ꯂꯩꯔꯕꯅꯤꯅ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀꯥꯕꯤꯔꯤꯕ MLA ꯂꯩꯔꯤꯕ ꯁꯤꯠ ꯍꯨꯝꯐꯨꯗꯤ ꯂꯩꯔꯤꯗꯅ ꯄ꯭ꯔꯃꯥꯅꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗ ꯔꯨꯂꯤꯡ ꯑꯦꯟ ꯑꯣꯄꯣꯖꯤꯁꯟ ꯀꯣ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯣ ꯃꯆꯥ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯃꯆꯥ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥꯟꯅꯔꯤꯗꯅ ꯚꯣꯠ ꯑꯅꯤ ꯀꯥꯕ ꯑꯃ ꯀꯥꯕ ꯑꯍꯨꯝ ꯀꯥꯕ ꯌꯥꯝ ꯀꯥꯟꯅꯔꯤꯗꯅ ꯑꯗꯨ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯂꯦꯚꯦꯜꯗ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯍꯟꯖꯔꯒꯁꯨ ꯏꯟ ꯗ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯑꯣꯐ ꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯏꯟꯇꯔꯦꯁ ꯑꯃ ꯂꯥꯛꯀꯥꯟꯗꯗꯤ ꯇꯁꯦꯡꯅ ꯁꯦꯟꯇꯔꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯂꯤꯂꯥꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅ ꯊꯦꯡꯅꯃꯤꯟꯅ ꯑꯃ ꯆꯪꯉꯦꯕꯀꯣ ꯌꯥꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯇꯨꯑꯦ ꯅꯠꯇ꯭ꯔꯒ ꯌꯥꯔꯕ ꯌꯥꯗ꯭ꯔꯦ ꯁ꯭ꯇꯦꯠꯁꯤꯗꯁꯨ ꯌꯥꯝꯅ ꯅꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯅꯣꯏꯅ ꯁꯤ ꯌꯧꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯤꯗꯤ ꯃꯑꯣꯡ ꯇꯥꯗꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯧꯅꯨꯀꯣ ꯔꯨꯂꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯔꯗꯤ ꯃꯣꯏꯁꯤ ꯕꯦꯔꯥ ꯀꯥꯕꯅꯤꯀꯣ ꯃꯣꯏꯁꯤ ꯕꯦꯔꯥ ꯂꯩꯕꯅꯤꯀꯣ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃ ꯈꯪꯍꯟꯕꯤ ꯇꯥꯔꯒꯗꯤ ꯃꯥꯡꯁꯨ ꯑꯀꯤꯕ ꯈꯔ ꯂꯩꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯑꯩ ꯍꯥꯏꯁꯤꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯃꯤ ꯑꯅꯤ ꯆꯠꯂꯒ ꯍꯦꯛ ꯎꯅꯔꯨꯕ ꯑꯗꯩ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯤ ꯑꯅꯤ ꯆꯠꯂꯒ ꯍꯦꯛ ꯎꯅꯔꯨꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯍꯨꯝ ꯆꯠꯂꯒ ꯎꯅꯔꯨꯕ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯒꯤ ꯊꯕꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯤꯀꯥꯒꯤ ꯅꯨꯡꯒꯥꯒꯤ ꯇꯧꯅꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯏꯁꯨꯁꯤ ꯂꯥꯛꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯑꯃꯒꯤ ꯑꯅꯤꯒꯤ ꯋꯥ ꯇꯣꯛꯄꯤꯔꯣꯕꯀꯣ ꯑꯗꯣ ꯄꯨꯂꯞ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯃꯛꯇ ꯑꯩꯈꯣꯏ ꯖꯣꯏꯟ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟ ꯃꯤ 5 ꯊꯥꯔꯦ ꯃꯤ 3 ꯊꯥꯔꯦ ꯁꯤ ꯍꯥꯏꯅꯔꯨꯅꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯄꯥꯔꯇꯤꯀꯨꯂꯔꯥꯏꯁ ꯇꯧꯕ ꯑꯦꯛꯖꯦꯛ ꯄꯣꯏꯟꯠ ꯑꯃꯗ ꯆꯠꯍꯟꯕꯤꯔꯒꯗꯤ ꯂꯩꯕꯥꯛꯁꯤꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯖꯥꯁꯤꯅꯁꯨ ꯈꯔ ꯑꯗꯨꯝ ꯊꯥꯖꯕ ꯂꯩꯒꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗꯒꯤ ꯃꯤ ꯑꯃ ꯀꯧꯔꯛꯑꯦ ꯆꯠꯂꯦ ꯑꯅꯤ ꯀꯧꯔꯛꯑꯦ ꯆꯠꯂꯦ ꯑꯍꯨꯝ ꯀꯧꯔꯛꯑꯦ ꯆꯠꯂꯦ ꯃꯤ 5 ꯎꯅꯔꯨꯔꯦ ꯏꯟꯗꯤꯌꯟ ꯍꯣꯝꯁꯤꯗ ꯍꯥꯏꯔꯝꯃꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯇꯦꯕꯜꯗ ꯂꯩꯔꯝꯒꯗꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ MLA ꯃꯌꯥꯝꯒꯤ ꯗꯤꯑꯣꯅꯦꯇꯔ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯇꯦꯕꯜ ꯑꯃ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯒꯦꯔꯦꯖ ꯑꯃ ꯂꯩꯔꯝꯃꯅꯤꯀꯣ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯕꯤꯗꯕꯗꯤ ꯈꯪꯗꯦꯀꯣ ꯄꯤꯔꯝꯃꯦꯗꯅꯦꯀꯣ ꯁꯤ ꯆꯥꯡ ꯅꯠꯇ꯭ꯔꯥ ꯁꯤ ꯆꯥꯡ ꯄꯤꯔꯝꯃꯦ ꯄꯤꯔꯨꯔꯦ ꯆꯠꯂꯨꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯩꯅꯣ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯀꯩꯝ ꯍꯥꯏꯗꯦ ꯃꯌꯥꯝꯗꯁꯨ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯤꯔꯥꯏꯕꯒꯤ ꯑꯣꯏꯕ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏ ꯁꯨꯝ ꯎꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣই MP ꯑꯃꯅ ꯉꯁꯤ ꯇꯦꯕꯜꯗ ꯊꯤꯜꯂꯒ ꯂꯥꯎꯔꯤꯕ ꯈꯣꯡꯉꯤꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯔꯝꯃꯣꯏ ꯈꯜꯂꯤꯀꯣ ꯃꯔꯝꯗꯤ ꯁꯤꯒꯤ ꯚꯣꯏꯁꯁꯤ ꯌꯧꯅꯕꯗꯨꯅꯤ ꯄ꯭ꯔꯖꯥꯒꯤ ꯚꯣꯏꯁ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟꯗꯨ ꯁꯤ ꯌꯧꯔꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯉꯝꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯅꯔꯤ ꯑꯗꯨꯅ ꯁꯤ ꯌꯧꯔꯦ ꯑꯗꯣ ꯀꯔꯤ ꯄꯥꯎꯈꯨꯝ ꯂꯥꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯉꯥꯡꯉꯕ ꯁꯪꯒ ꯉꯥꯡꯉꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯪ ꯂꯥꯁꯇ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯟꯊꯔꯛꯄꯗ ꯏꯇꯨꯡꯗ ꯑꯗ ꯏꯃꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯂꯩꯔꯝꯗꯕꯤ ꯏꯇꯣꯝꯗ ꯂꯦꯞꯂꯕ ꯐꯤꯕꯝ ꯂꯩꯕꯗꯣ ꯑꯗꯨ ꯐꯤꯕꯝꯗꯨ ꯇꯧꯅꯕ ꯐꯤꯕꯝ ꯂꯩ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯅꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯅꯥꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MP ꯀꯣ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯉꯁꯤ ꯄꯥꯔꯂꯥꯃꯦꯟꯇ ꯉꯁꯤ ꯀꯩ ꯍꯥꯏꯅꯤ ꯊꯝꯕꯤꯔꯤꯕ ꯁ꯭ꯄꯤꯆ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯍꯦꯟꯅ ꯑꯔꯨꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯗꯦꯐ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯍꯟꯅꯤꯡꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯀꯣꯔ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯊꯝꯕ ꯌꯥꯕ ꯈꯔꯗꯤ ꯊꯝꯃꯦ ꯀꯣ ꯏꯁꯨꯁꯤ ꯇꯥꯒꯗꯧꯕ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯏ ꯑꯗꯩ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯣꯏ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯒꯗꯧꯕ ꯃꯌꯥꯝꯁꯤ ꯁꯤꯅ ꯇꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯂꯥꯎꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯦꯞꯄꯗꯤ ꯌꯥꯗꯦ ꯀꯣ ꯉꯥꯡꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯂꯥꯎꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯂꯥꯎꯕ ꯇꯥꯏ ꯉꯥꯡꯕ ꯇꯥꯏ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯔ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯕꯤꯒꯦ ꯍꯥꯏꯕꯁꯨ ꯁꯦꯟꯇꯔ ꯈꯨꯠꯇ ꯂꯩꯔꯦ ꯁꯥꯡꯊꯍꯟꯒꯦ ꯍꯥꯏꯕꯁꯨ ꯈꯨꯠꯇ ꯂꯩꯕ ꯃꯑꯣꯡ ꯂꯩꯔꯦ ꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯃꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯊꯣꯛꯏꯕ ꯄꯣꯠꯁꯛꯁꯦ ꯊꯣꯛꯍꯟꯕꯤꯗꯅꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯃꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝ ꯂꯩꯔꯝꯕ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯂꯩꯔꯝꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯄꯣꯛꯈꯥꯏꯗꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯪꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯑꯍꯦꯟꯕ ꯉꯁꯤ ꯑꯣꯅꯔꯦꯕꯜ CMꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈꯤꯕꯗꯣ MLA 3 ꯂꯩꯔꯝꯕꯗꯒꯤ ꯀꯣ 10 ꯁꯨꯔꯦ ꯍꯥꯏꯕ ꯑꯣꯏꯁꯦ ꯁꯤꯗ ꯇꯥꯛꯄꯗꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯤꯁꯤꯡ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯅꯦꯕ ꯍꯟꯗꯛꯇ ꯐꯣꯡꯈꯤꯕ ꯏꯂꯦꯛꯁꯟꯒꯤ ꯑꯦꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯁꯨ ꯀꯩꯗꯧꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯍꯦꯟꯒꯠꯂꯕꯒꯤ ꯃꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯅꯔꯤꯗꯅ ꯖꯃꯥꯡꯖꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯊꯤꯡꯉꯝꯗꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝꯗ ꯃꯁꯤꯡ ꯊꯤꯡꯉꯝꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯟꯐ꯭ꯂꯛꯁ ꯇꯧꯋꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯔꯦꯀꯣꯔꯗꯁꯨ ꯂꯩꯖꯕ ꯄꯣꯠ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯑꯌꯥ ꯄꯤꯕꯅꯣ ꯑꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯗ MP ꯑꯣꯏꯔꯝꯕ ꯑꯃꯁꯨ ꯂꯥꯛꯍꯧꯕ ꯂꯤꯗꯔ ꯁꯨꯝ ꯌꯥꯍꯜꯂꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯏꯅ ꯉꯁꯥꯏ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ IAS IPS ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯥꯠ ꯃꯁꯥ ꯃꯌꯥꯝꯁꯤꯁꯨ ꯋꯥꯈꯜ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯦ ꯍꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯗꯤꯀꯣ ꯃꯁꯤ ꯑꯁꯣꯏꯕ ꯂꯩꯔꯕ ꯄꯣꯠꯇꯣ ꯆꯨꯝꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯍꯧꯖꯤꯛ ꯇꯥꯜꯂꯛꯏꯁꯤꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 3ꯇꯨ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 3 ꯍꯥꯞꯈꯤꯕ ꯄꯣꯠꯇꯨ ꯍꯧꯖꯤꯛ UNC ꯅ ꯀꯩꯅꯣ ꯅꯒꯥ ꯌꯨꯅꯥꯏꯇꯦꯗ ꯀꯥꯎꯟꯁꯤꯜꯅ ꯀꯩꯅꯣ ꯌꯥꯔꯒꯗꯤ ꯒꯣꯔꯃꯦꯟꯒ ꯐꯝꯃꯤꯟꯅꯔꯒ ꯇ꯭ꯔꯥꯏ ꯄꯥꯔꯇꯤ ꯇꯧꯗꯅ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯇꯧꯗꯅ ꯍꯧꯖꯤꯛ ꯌꯥꯔꯒꯗꯤ ꯍꯟꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯥꯏꯅ ꯍꯧꯖꯤꯛ ꯋꯥ ꯈꯟꯅꯔꯤꯁꯤꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯁꯤꯅ ꯄꯥꯔꯠ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯑꯣꯏꯕ ꯕ꯭ꯔꯍ꯭ꯃꯥ ꯑꯣꯔꯤꯖꯤꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯄꯨꯁꯤꯜꯂꯀꯥꯟꯗ ꯀꯩꯗꯧꯔꯦ ꯄꯨꯁꯤꯜꯂꯒ ꯉꯁꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯗ ꯂꯥꯜꯍꯧꯕꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯗꯨ ꯂꯥꯜꯍꯧꯕꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕꯁꯤꯡ ꯀꯅꯥꯅꯣ ꯑꯩꯈꯣꯏꯉꯁꯤ ꯂꯣꯏꯅ ꯉꯁꯤ ꯕ꯭ꯔꯍ꯭ꯃꯥ ꯑꯣꯔꯤꯖꯤꯟ ꯑꯗꯨ ꯑꯣꯔꯤꯖꯤꯟ ꯂꯣꯏ ꯐꯣꯡ ꯇꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯋꯥꯏ ꯀꯩꯗꯧꯔꯦ ꯃꯣꯏꯒꯤ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯄꯣꯠꯇꯣ ꯀꯛꯊꯠꯂꯀꯥꯟꯗꯀꯣ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯃꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯂꯩꯔꯝꯕ ꯑꯙꯥꯔ ꯀꯠꯊꯠꯂꯀꯥꯟꯗ ꯃꯣꯏꯁꯦ
ꯃꯐꯝꯗ ꯗꯤꯄꯣꯔꯠ ꯇꯧꯅꯕ ꯂꯝꯕꯤꯒꯗꯣ ꯁꯤꯟꯗꯕ ꯉꯝꯗ꯭ꯔꯤꯕꯅꯣꯕ ꯌꯥꯅꯔꯒ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯂꯥꯛꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯝꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯂꯤꯁꯥꯡꯁꯤꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯇꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤꯒꯤꯗꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯈꯔꯗꯤ ꯃꯗꯨ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯌꯥꯗꯕꯅ ꯁꯤꯅꯤ ꯌꯥꯕꯅ ꯁꯤꯅꯤ ꯑꯣꯏꯕꯅ ꯁꯤꯅꯤ ꯑꯣꯏꯗꯕꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯥꯔꯣꯏꯗꯕ ꯂꯩꯔꯒꯁꯨ ꯌꯥꯔꯣꯏꯗꯕꯗꯨ ꯄ꯭ꯔꯖꯥꯁꯤ ꯈꯪꯐꯝ ꯆꯪꯉꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯇꯧꯅꯀꯥꯟꯗ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯅꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤ ꯀꯟꯐ꯭ꯌꯨꯖꯟ ꯊꯝꯕꯗꯤ ꯐꯠꯇꯕ ꯂꯩ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯆꯞ ꯆꯥꯅ ꯃꯅꯤꯄꯨꯔꯁꯤ ꯇꯁꯦꯡꯅ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯇꯨꯝꯊꯤꯟ ꯉꯥꯟꯕꯀꯣ ꯕ꯭ꯔꯤꯇꯤꯁꯅ ꯍꯪꯒꯣꯏꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯦꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗꯤ ꯏꯟꯗꯤꯌꯥꯗ ꯄꯨꯟꯕ ꯃꯇꯝꯗ ꯃꯌꯦꯛ ꯂꯥꯟꯅ ꯈꯨꯌꯦꯛ ꯄꯤꯅꯗꯅꯀꯣ ꯀꯣ ꯑꯗꯨꯁꯨ ꯂꯝꯐꯨ ꯁꯥꯐꯨꯗ ꯂꯧꯒꯦꯅ ꯑꯩꯈꯣꯏ ꯄꯤꯅꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯒꯨꯖꯔꯥꯠ ꯃꯍꯥꯔꯥꯖ ꯁꯤꯂꯣꯡꯗ ꯀꯧꯔꯀꯥꯟꯗ ꯅꯝꯗꯅ ꯃꯥꯔꯖꯔ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯂꯩꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯁꯤꯂꯣꯡꯗ ꯀꯧꯔꯀꯥꯟꯗ ꯈꯨꯌꯦꯛ ꯂꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥ ꯇꯤꯜꯂꯦ ꯍꯥꯏ ꯅꯠꯇ꯭रो ꯑꯗꯨꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯉꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯔꯤ ꯃꯑꯣꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯅꯔ ꯇꯧꯒꯗꯒꯦ ꯀꯔꯤ ꯃꯑꯣꯡꯗ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯌꯦꯡꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝ ꯕꯥꯎꯟꯗꯔꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯔꯝꯕ एवरीथिंग खुदिंगमक को इसाई कॉन्स्टिट्यूशन लेना खुदिंगमक तो मधु इंडिया दा मर्ज तौगी मतम दा तसेना मधु अदुम यावजे रिपोर्ट मने नत्रा अदा अदु मयाम दा सी इंडिया ना इंडिया की ngasi लेबाक मालेमि लेबाक खुदिंगमक कंटेस्ट होना पदम दा स्पोर्ट्स की लाइन दा मणिपुर लो थौदा को देन कल्चर की लाइन दा एनी काइंड ऑफ खुदिंग sai हजगी बदो मधु सेदना उयुम चंगे अदुना ओजा बिमोन ना ngasi पार्लियामेंट दा थंगरि फम से तसेना यामना क्लियर पिक्चर मनी को पिक्चर मनी मसगी पखुमजे को लेट्स सी यमि ताय होजी को पखुम पीओ पीतो तो आन थम कांदा सी होम मिनिस्टर अमदी प्राइम मिनिस्टर करी पखुम पीओ को यंग ताय को अदु देन अमना ngasi आर्टिकल नंबर आर्टिकल मा 355 360 तो मा चने चने दे हबदु की क्लियर ऑर्डर को पीओ हबस मा डिमांड तावी अदु ऑनरेबल चीफ मिनिस्टर ने पायरम बा सिक्योरिटी की मागी कनो जु तसेना अतोबा बरा लागान ने ngasi पिथो पावर मुल्ला ले हबजु मा दम पल्ली को हाई पल्ली मयाम जुसे तवी मयाम ngasi यूनियन होम मिनिस्टर ना करी पखुम पीरक बनो कय हबनो यंग ताय मान दे कोना सिक्योरिटी एडवाइस थमजला कांदा मंगोन दे कोना कनो की सिक्योरिटी की बाय पावर ऑफ दि सी तबगी नि हबजु हाय ताय प्रमाणी को मरम दे ताय दन प्रमाणी अदुना सीएम अमन नेम थंबा सीएम अमन नेम थंबगा गसागी कोई इपाय पुगी पाव द करीबा उ कई लेतब हुन कई के ने यु हो अदु की टाइप ता काहन बदी यादे सरकार जे बीजेपी की लगा मदि ले हार सोथोन दे ना ममंगी खिलबा को ममंगी खिलला के दवरे थबो हो आदि ऑपरेट तौबा अदु खना मजु मुसिलन का रे को सेसु ओनबा अदि फिन थमो तागदी सोमद पाइबी लेरिबा एमएलए मंत्री मंदोर मयाम जुना वखन खन ओय बतम ओइरे बा जमांगसा अदि सेंटर साइन लासिनी को प्रजासु को ओदल कने फिन खलगानी आई तुए हाय मगु म थराजु लेम चंगे बको अदा आदि सु सही केगी लयु केगी तुरुन तू तो गाल कनी अदि मोना कनो तवदम दि ग्रोम तू दोरे दंत्रो अदि तुगा के दवरे मयाम संगना सुम जाव हिंदम ने खाय दोरेबा अदि फोटो सेंटर साइन लाजे खुशुम पालिम लिंगा सु खमम चंगी सेंटर नसु अजले फिल्म जे अखोई लेरिबो वाथो सिंग मतंग दा सगी कुपना येंग का मदु वरो सिनो पकुम चंगी को दना यूनियन होम मिनिस्टर पीगी बे स्पेस तक दवरे इंडिया की मनुंग दा 0.01% ड्रग की लेबाई मनि दाइ दाइ तालो हागी बनि अदो चुचापुर की एसिडी कारक पदु म सगी एलन खोक्टे को हारे फॉर्मर डीजी बिरम एमएलए दा हुजि काबी एमएलए दुना पॉपी जे लई फजबि थाय हाई बनि अदु करी मियंग तंग दुरी के दो यूनियन होम मिनिस्टर दा हंगबि योबको अदुगुमा हाई मिनिस्टर दुदी फादे गवर्नमेंट वाउन ड्रग तो पॉपी याथप जंगददी गई थुवाई रही अदुगी पॉपी दो लई फजबि थाबने है मिदी फादे अदुगी पॉपी दो फ्लावर फेस्टिवल जुजाब पांथोई को पांथोको मिनि नि पांथोक युम तवी अदुगी वान थाई दे रजा लईबि इशुजी पुरा खै मोम मने दुना लई फिल्म जो जमांगसा अखोई बेरा इंडिया जी बेरा ने हजि हाइने लेते को याम याव आसम यारबनि मनुजी को अदुना सगी लेडी सिस्टम जी सही डेमोक्रेसी ने दिहारगा डेमोक्रेसी लेबा बदि हारगा अखोई जे करा याद नम सुम कम चली दुना बेरा ने हजि हाइने लेते अदुना लेदिबा खोगी पार्लियामेंट ngasi oja mom kanada डॉक्टर अंगम साहब ओदा बिमोना थम्बिलि स्पीच तुगी एबा पखुमजी मियाम ना हाइना ला खंगला क्वेश्चन मनी मदुगी पखुमजी प्राइम मिनिस्टर अमदी होम मिनिस्टर ना करी हने पिरक दो को यिमुन तारे हाइम थोपदी हाइने टेबल फॉर द थिल्ले कावे लांगे लावे मखा ताबो सागे हाइदो कोनुं खंगजुनो इथुन गुमरे फिन सुंदे फिन बेदुरिब्रा अदु वाजि लई फिल्म जी था कुनथोय कुनुनि बहु फाजलाबनी को कुले फाजला बहु फाजलाबनी लेसी आखोम जी यिमताय अनो लईबे इशू जी अखोई नोमै कापल लेखरे हायर कान कोई लानो सम नत्रि हद्रा अदुना लईबे इशू जी मतंगदा अखोई आईटीएल कोटू कुकी इनपी केशो लईबे फदि मै कुकी एमएलए तरा को मोई मयाम जिना से कई दौड़ी गए बजु मोई न तामद दिमाग से मोई लेते नत्रा लेत्र बनी ना क्या आंखुन सांगदरा लगी ना क्वेश्चन में लेदुना लईबे इशू जी मतंगदा कम्युनिटी अनि थोपा इथनिक क्लास के मनुंदा अखोई माय खुन
ꯈꯨꯟ ꯈꯨꯟ ꯂꯥꯟꯁꯤꯟꯅꯗ꯭ꯔꯒꯁꯨ ꯍꯥꯏꯋꯦ ꯂꯝꯕꯤꯁꯤꯡ ꯆꯠꯄꯗꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗ ꯌꯥꯍꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯅ ꯖꯒꯥꯁꯨꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯕꯥꯎꯟ ꯀꯣꯏꯁꯟ ꯊꯝꯃꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯇꯥꯔꯤꯕ ꯇꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯌꯦꯡ ꯇꯥꯔꯦ ꯑꯣꯖꯥ ꯀꯧꯅ ꯑꯩꯈꯣꯏ ꯑꯦꯝ ꯄꯤ ꯑꯣꯖꯥ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯩꯅꯣꯒꯤ ꯑꯦꯝ ꯄꯤ ꯇꯥꯃꯣ ꯕꯤꯃꯣꯜꯅ ꯄꯥꯔꯂꯥꯃꯦꯟꯇ ꯂꯥꯎꯔꯤꯕ ꯃꯐꯝꯁꯤ ꯃꯅꯥꯀꯣꯡꯗ ꯇꯥꯕꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯃꯉꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯃꯉꯥꯏ ꯇꯥꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯑꯣꯐ ꯗ ꯖꯦꯅꯔꯦꯜ ꯄꯥꯕ꯭ꯂꯤꯛ ꯑꯣꯐ ꯗ ꯃꯅꯤꯄꯨꯔ ꯈꯟꯕꯤꯔꯀꯥꯟꯗ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯀꯣ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯎꯕꯤꯌꯨ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯃꯥꯡꯍꯟꯅꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ